ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯑꯔꯣꯏꯕ ꯂꯥꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯪꯂꯩꯄꯥꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯡꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯏꯕꯣꯕꯤ ꯀꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯃꯒꯤ ꯌꯨꯝꯗ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ "ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯑꯅꯥꯕ ꯂꯩꯔꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯋꯥꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯛ ꯃꯇꯧꯁꯨ ꯇꯣꯉꯥꯜꯂꯤ, ꯀꯔꯤ ꯂꯝꯒꯤ ꯃꯤꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯥꯎ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ꯫ ꯁꯦ ꯏꯄꯥ ꯈꯨꯠ ꯁꯝꯒꯦꯀꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯛꯃꯤꯟꯅꯅꯕ ꯃꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯅꯦ? ꯁꯦ ꯐꯤꯗꯥꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯝ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯔꯥꯏꯗꯒꯤꯅꯣꯅꯦ ꯏꯕꯦꯝꯃ? ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯈꯔ ꯑꯃꯥꯏꯕ ꯏꯕꯣꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯑꯍꯜ ꯑꯗꯨꯅ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ "ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ?" ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯔꯣꯜꯗ "ꯑꯩ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯈꯛꯇ ꯂꯩꯖꯒꯦ. ꯏꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯂꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯈꯤꯒꯦ. ꯌꯥꯒꯗ꯭ꯔꯥ ꯏꯄꯥ?" "ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯣꯜꯗꯨꯗꯤ ꯏꯄꯥꯗꯤ ꯈꯪꯗꯦꯅꯦ." "ꯍꯥꯏ, ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ." ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯂꯩꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯏꯆꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯊꯣꯛꯂꯒ ꯑꯩꯒꯤ ꯆꯥꯗꯅꯧꯗ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯏꯪ ꯇꯞꯄ, ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ. ꯁꯤ ꯅꯠꯇꯅꯗꯤ ꯑꯩꯁꯨ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ. ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯃꯅ ꯑꯃꯨꯛ ꯂꯧ ꯑꯃꯅ ꯑꯃꯨꯛ ꯂꯧ ꯇꯧꯗꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯁꯤꯡ ꯌꯥꯝꯃꯟꯗꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ, ꯑꯩꯒꯤ ꯏꯔꯣꯜ ꯏꯍꯦꯛꯀ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨꯅꯤ ꯍꯧꯔꯛꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯁꯦ. ꯑꯩꯁꯨ ꯏꯆꯥꯁꯤꯒꯤ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯌꯥꯝꯃꯟꯗꯅ." "ꯍꯥꯏ, ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯔꯅꯦꯍꯦ?" ꯏꯃꯨꯡꯗꯒꯤ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯅꯨꯄꯤꯒ ꯃꯆꯥ ꯃꯃꯧꯒ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯕꯥꯖꯤꯌꯥ? ꯁꯦ, ꯅꯨꯄꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯂꯣꯟꯁꯦ ꯅꯣꯏ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯅꯦ." ꯏꯕꯣꯕꯤꯒꯤ ꯅꯨꯄꯤꯅ "ꯀꯔꯥꯏ? ꯃꯥꯏ ꯃꯁꯛꯁꯤꯗꯤ ꯑꯩꯈꯣꯏꯒ ꯌꯥꯝ ꯇꯣꯡꯉꯥꯜꯂꯤꯅꯦ." "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯏꯕ꯭ꯔꯅꯦꯍꯦ? ꯑꯗꯨꯗꯤ ꯌꯥꯗꯦꯀꯣ. ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯤ ꯑꯉꯥꯡ ꯎꯅꯐꯝ ꯅꯠꯇꯦ, ꯆꯨꯝꯅꯒꯤ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯋꯥꯅꯤ. ꯑꯉꯥꯡ ꯎꯅꯅꯤꯡꯂꯒꯅꯅꯦ ꯑꯃꯥꯏꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯣ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯌꯥꯔꯣꯏ." "ꯀꯔꯤꯅꯣꯅꯦꯍꯦ ꯃꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯣ?" ꯅꯨꯄꯤ ꯑꯗꯨꯅ "ꯏꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ. ꯑꯩꯒꯤ ꯌꯨꯝ ꯏꯔꯩꯕꯥꯛ ꯂꯩꯇꯕꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯀꯣꯏꯆꯦꯟ ꯇꯧꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯍꯧꯔꯤ. ꯑꯇꯩ ꯂꯩꯕꯥꯛꯇꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯪꯍꯜꯂꯛꯇꯦ, ꯐꯨꯗꯅ ꯇꯥꯜꯂꯛꯏ. ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯆꯪꯍꯜꯂꯛꯏ. ꯑꯗꯨꯗ ꯑꯩ ꯈꯛꯇꯅꯤ ꯑꯅꯛꯄ ꯈꯨꯡꯒꯪ ꯌꯦꯡꯂꯒ ꯆꯪꯂꯛꯂꯤꯕꯁꯤ." ꯇꯨ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦꯅꯦ. ꯅꯣꯏ ꯈꯪꯂꯕꯗꯤ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯧꯁꯦ." "ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯃꯣꯏ ꯕꯥꯖꯤ. ꯏꯃꯥ ꯄꯣꯛꯄꯗꯩꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯃꯥꯒꯤ ꯃꯔꯣꯜ ꯑꯁꯤꯗꯤ. ꯑꯗꯨꯕꯨ ꯃꯣꯏ ꯕꯥꯖꯤꯌꯥ, ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯍꯥꯏ ꯏꯃꯧꯁꯥ, ꯆꯥꯛꯀ ꯂꯩꯔꯤꯕ꯭ꯔꯅꯦꯍꯦ? ꯈꯔ ꯊꯤꯔꯒ ꯄꯨꯊꯣꯔꯛꯎꯅꯦ. ꯑꯗꯨꯒꯅꯦ ꯁꯦꯠꯅ ꯆꯥꯅꯅꯕ ꯑꯐꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯎ. ꯃꯥꯒꯤꯁꯦ ꯌꯥꯝ ꯃꯣꯠꯂꯦ, ꯅꯝꯊꯤꯔꯦ." "ꯑꯗꯣ ꯏꯕꯦꯝꯃ,
ꯅꯪꯅ ꯅꯊꯟꯇ ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯀꯪꯂꯒ ꯂꯥꯛꯏꯕꯗꯨꯕꯨ ꯅꯋꯥꯅ ꯄꯨꯔꯣꯏꯕꯒ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯅꯦꯍꯦ? ꯅꯠꯇ꯭ꯔꯒ ꯅꯄꯨꯔꯣꯏꯕꯅ ꯍꯨꯟꯆꯦꯛ ꯄꯤꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ? ꯅꯁꯛ ꯅꯇꯧꯁꯨ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ. ꯍꯣꯏ, ꯈꯔ ꯅꯦꯝꯃꯤ, ꯅꯥꯇꯣꯟꯁꯨ ꯄꯥꯛꯏ, ꯑꯗꯨꯒ ꯅꯃꯤꯠꯁꯨ ꯈꯨꯏ, ꯇꯨꯝꯁꯤꯠ ꯐꯥꯗꯕꯗꯧꯅ. ꯃꯃꯧ ꯅꯨꯄꯤ ꯑꯃꯅ, ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯦ. ꯏꯕꯣꯕꯤꯅ, ꯅꯣꯏ ꯅꯃꯥ ꯁꯤꯗꯤꯕꯀꯣ. ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯣꯏ ꯀꯩꯅꯣ. ꯑꯗꯣ ꯅꯣꯏꯕꯨ ꯆꯥꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦꯍꯦ? ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯅꯦ ꯅꯣꯏꯕꯣ. ꯃꯧ ꯑꯃꯅ ꯆꯥꯛꯀ ꯌꯦꯟꯁꯥꯡꯒ ꯃꯐꯤ ꯃꯔꯣꯜ ꯑꯐꯕ ꯈꯔꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ. ꯑꯗꯨꯒ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯐꯕ ꯑꯃꯨꯛ ꯁꯤꯟꯇꯣꯛꯄꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯁꯤꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯗꯣꯝ ꯇꯨꯗꯨꯅ ꯑꯃꯨꯛ ꯋꯥꯟꯊꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯑꯗꯨꯕు ꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯣꯟ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯏꯪ ꯇꯞꯄꯤ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯌꯨꯝꯗ ꯃꯆꯥꯁꯨ ꯎꯅꯔꯝꯃꯤ. ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤꯃꯟꯗꯅ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ ꯃꯃꯥ ꯃꯆꯥꯒꯤ ꯏꯪꯈꯣꯜ ꯑꯃ ꯄꯤꯕꯤꯗꯨꯅ ꯌꯨꯝꯁꯨ ꯁꯥꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯨꯝ ꯂꯩꯔꯛꯄꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤ ꯍꯣꯏꯒꯤ ꯂꯣꯟꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯄꯪꯕꯤ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅꯁꯨ ꯇꯝꯁꯤꯜꯂꯝꯃꯤ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯏꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯅꯥꯛꯇ ꯀꯦꯁꯤꯟꯅꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯇꯝꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯕ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯃꯃꯥ ꯃꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕ ꯐꯅ ꯑꯗꯨꯝ ꯎꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯂꯥꯟꯖꯦꯟꯅꯔꯛꯄ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯈꯨꯜꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯗꯤ ꯂꯣꯟ ꯃꯥꯟꯅꯗꯕ ꯑꯄꯤꯛꯄ ꯑꯅꯦꯝꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯕు ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯂꯝ ꯄꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯍꯩ ꯄꯨꯝꯕ ꯂꯣꯏꯅ ꯍꯩꯕꯇ ꯅꯠꯇꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯁꯤꯈꯤꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯆꯥꯅ ꯂꯣꯏꯅ ꯂꯧꯁꯤꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯆꯤꯡꯌꯥꯗ ꯂꯝ ꯄꯤꯗꯨꯅ ꯌꯨꯝ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯄꯪꯂꯧ ꯂꯧꯁꯤꯟꯅꯗꯨꯅ ꯑꯉꯥꯡ ꯄꯪꯄꯣꯛꯇ ꯄꯣꯛꯂꯒ ꯂꯝ ꯁꯨꯝ ꯈꯨꯞꯆꯤꯜꯂꯛꯇꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯣꯏꯕꯨ ꯂꯩꯐꯝ ꯄꯤꯗꯨꯅ ꯌꯨꯝ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯨꯕ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯈꯨꯜ ꯑꯗꯨ ꯐꯥꯎꯕ ꯂꯧꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯃꯥꯒꯤ ꯈꯣꯡꯁꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯌꯧꯔꯕꯅꯤꯅꯦ. ꯃꯆꯥ ꯈꯣꯡꯁꯥꯏꯅ, ꯃꯇꯝ ꯌꯧꯔꯦꯗꯤ ꯀꯔꯤ ꯃꯇꯝꯅꯣ ꯏꯃꯥ? ꯑꯗꯨꯒ ꯑꯩꯗꯤ ꯆꯍꯤ 15 ꯈꯛꯇꯃꯛ ꯉꯥꯏꯔꯤ. ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯥꯇꯣꯟ ꯑꯁꯤ ꯏꯁꯥꯅ ꯂꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯨꯒ ꯊꯕꯥꯇꯣꯟꯕꯨ ꯂꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯑꯃꯗꯤ ꯌꯨꯝ ꯀꯩꯁꯤꯡꯁꯦ ꯏꯆꯥ ꯈꯣꯡꯖꯥꯏꯅ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤꯅꯦ. ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯏꯃꯥ ꯏꯆꯥꯅ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯟꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ. ꯏꯃꯥ, ꯊꯕꯥꯇꯣꯟꯗꯤ ꯑꯩꯅ ꯄꯥꯝꯕ, ꯑꯩꯒꯤ ꯂꯧꯅꯤꯡꯕ ꯀꯨꯏꯔꯕꯅꯤꯅꯦ. ꯑꯗꯣ ꯏꯃꯥ, ꯊꯕꯥꯇꯣꯟꯗꯤ ꯆꯍꯤ 19, 13 ꯈꯛꯇꯃꯛ ꯉꯥꯏꯔꯝꯈꯤꯅꯤꯌꯦ. ꯆꯍꯤ ꯄꯥꯎ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤꯅꯦ. ꯅꯃꯥꯗꯤꯅꯦ ꯆꯍꯤ 11, 12 ꯁꯨꯔꯛꯄꯗꯒꯤꯅꯤ ꯅꯄꯥ ꯊꯤꯕ ꯍꯧꯔꯕꯅꯤ.
ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯅꯄꯥ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯅꯄꯥꯅ ꯄꯣꯛꯄ ꯏꯆꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯋꯥ ꯑꯃꯅꯅꯦ ꯅꯪ ꯊꯕꯥꯇꯣꯟ ꯈꯛꯇ ꯂꯧꯕ ꯌꯥꯗꯦ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯇꯩꯁꯨ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯗꯥ-ꯅꯧꯗꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯛꯂꯕ ꯀꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯇꯛꯊꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯄꯪꯂꯧꯗ ꯂꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯤ ꯃꯣꯏꯗ ꯌꯨꯝ ꯄꯥꯟꯕꯗꯨꯃꯗꯤ ꯌꯥꯗꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯏꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯋꯥꯈꯜ ꯇꯥꯖꯩ ꯑꯗꯨꯒ ꯏꯃꯥ ꯃꯗꯨꯃꯛꯅꯤ ꯅꯆꯥ ꯈꯣꯡꯖꯥꯏꯅ ꯄꯥꯝꯕꯁꯤꯁꯨ ꯑꯗꯨꯗꯤ ꯏꯃꯥ ꯊꯕꯥꯇꯣꯟꯁꯤ ꯉꯁꯤ ꯍꯦꯛꯇ ꯂꯧꯔꯁꯤꯔꯥ ꯍꯦ ꯉꯁꯤꯃꯛꯇꯤ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯣꯏꯅꯦ ꯊꯕꯥꯇꯣꯟꯕꯨ ꯅꯪꯅ ꯎꯊꯛꯇ ꯄꯥꯟꯕ ꯍꯩꯅꯧ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯠꯂꯒ ꯂꯧꯕ ꯌꯥꯕꯗꯧꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯕꯥꯇꯣꯟꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯩꯗꯤ ꯂꯧꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ ꯏꯃꯥ ꯍꯩ ꯂꯧꯅꯤꯡꯃꯜꯂꯕꯁꯨ ꯐꯪꯗꯕꯅꯤ ꯂꯦꯛꯂꯒ ꯇꯣꯛꯄꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯌꯨ ꯏꯃꯥ ꯁꯤꯜꯂꯛꯀꯦ ꯑꯗꯨꯒ ꯅꯃꯥ ꯑꯩꯁꯨ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯥꯠ ꯄꯥꯠ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ ꯏꯪ ꯇꯞꯄꯤ ꯑꯐꯕꯤ ꯅꯨꯄꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯊꯕꯥꯇꯣꯟꯁꯤ ꯍꯦꯛ ꯂꯧꯕꯒ ꯅꯃꯥꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯗꯒꯤ ꯑꯃ ꯑꯅꯤ ꯐꯥꯔꯒ ꯂꯩꯁꯤꯜꯂꯗꯕꯅꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥ ꯑꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯛꯐꯝꯁꯦ ꯍꯅꯨꯁꯟꯈꯤꯕꯅ ꯍꯥꯜꯂꯅꯤꯕ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯊꯕꯥꯇꯣꯟ ꯍꯣꯏꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯊꯣꯡꯂꯒ ꯊꯤꯜꯂꯨꯒꯦ ꯅꯪꯁꯨ ꯅꯄꯨ ꯏꯕꯣꯕꯤꯅ ꯊꯝꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯨ ꯑꯔꯨꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡꯗꯣ ꯄꯥꯗꯨꯅ ꯆꯤꯟꯐꯥ ꯐꯥꯅꯅꯕ ꯇꯧ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯦꯛꯇ ꯍꯧꯔꯗꯕꯅꯤ ꯍꯥꯏ ꯑꯐꯕ ꯇꯧꯅꯕꯗꯤ ꯄꯥꯒꯅꯨ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯤꯕ ꯀꯥꯡꯂꯨꯞꯅꯤꯅ ꯐꯠꯇꯕ ꯍꯥꯟꯅ ꯇꯝꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯅ ꯇꯥꯠ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯔꯣꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯁꯨꯅꯨꯄꯤ ꯊꯕꯥꯇꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯊꯕꯥꯇꯣꯟ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯑꯉꯥꯡ ꯃꯃꯥꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯖꯥꯏꯒꯤ ꯃꯃꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯈꯣꯡꯖꯥꯏꯒꯤ ꯃꯃꯥ ꯑꯗꯨ ꯃꯋꯥ 3-4 ꯅꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃꯨꯛ ꯄꯣꯛꯂꯝꯃꯤ ꯁꯤ ꯐꯥꯎꯕ ꯄꯦꯟꯗꯗꯅ ꯕꯨꯠ ꯁꯥꯟꯅꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯩꯕ ꯉꯝꯍꯟꯗꯅꯕ ꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯈꯣꯡꯖꯥꯏ ꯃꯃꯥ ꯃꯆꯥꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯋꯥꯔꯛꯇꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕ ꯂꯩꯍꯜꯂꯨꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯇꯒꯤ ꯐꯠꯇꯕ ꯈꯣꯡꯖꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯌꯥꯝꯕ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ 4 ꯍꯦꯜꯂꯝꯗꯨꯅ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯃꯔꯝꯗꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯈꯣꯡꯖꯥꯏ ꯃꯃꯥ ꯃꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯐꯨꯕ ꯌꯥꯎ ꯍꯥꯠꯄ ꯌꯥꯎ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯣꯏꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯈꯣꯡꯖꯥꯏꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯄꯪꯂꯧ ꯂꯧꯁꯤꯟꯅꯗꯨꯅ ꯌꯦꯟ ꯉꯥꯅꯨꯒꯨꯝꯅ ꯑꯉꯥꯡ ꯄꯪꯄꯣꯛꯇ ꯄꯣꯛꯇꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯤꯡ ꯃꯥꯟ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯈꯨꯜꯗ ꯐꯥꯎꯕ ꯄꯪꯂꯩ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯤꯒꯤ ꯈꯨꯜ ꯈꯨꯜꯗ ꯆꯪꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯁꯨꯖꯤꯟꯅꯔꯒ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯂꯝꯆꯠ ꯀꯥꯝꯗꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯕꯨꯗꯤ ꯐꯠꯇꯕ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯌꯥꯅꯕ ꯁꯧꯒꯠꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯌా ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯐꯠꯇꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯔꯕꯁꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯗꯕꯗꯒꯤ ꯐꯠꯇꯕ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯗꯒꯤ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ 30ꯒꯤ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯔꯝꯗꯝ ꯃꯐꯨꯔꯨꯞꯄꯨ ꯀꯟꯕ ꯉꯝꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯐꯠꯇꯕ ꯀꯥꯡꯂꯨꯞꯀꯤ ꯅꯤꯡꯊꯧꯅ ꯈꯣꯡꯖꯥꯏꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯈꯣꯡꯖꯥꯏꯅ ꯈꯣꯏꯗꯧꯅꯒ ꯁꯥꯎꯒꯠꯄꯅꯦ ꯏꯃꯥ ꯅꯪꯅ ꯁꯤꯕ꯭ꯔꯁꯨ ꯁꯤꯗ ꯍꯤꯡꯕ꯭ꯔꯁꯨ ꯍꯤꯡꯗ ꯐꯃꯨꯡꯁꯤꯗ ꯄꯦꯄꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯗꯦꯀꯣ
ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯒ ꯏꯃꯥ ꯅꯪꯅ ꯄꯦꯄꯥ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯋꯥ ꯉꯥꯡꯂꯤꯗꯦꯅ ꯃꯔꯣꯜ ꯃꯔꯤꯁꯨ ꯑꯃꯠꯇ ꯁꯨꯗꯦ ꯍꯥꯏ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯩꯒꯤ ꯏꯆꯥ ꯈꯣꯡꯁꯥꯏ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯑꯩ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯀꯔꯤꯅꯣ ꯏꯃꯥ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯣ ꯏꯃꯥꯁꯤ ꯁꯤꯅꯤꯡꯗ꯭ꯔꯤꯅꯦ ꯑꯗꯨꯅ ꯅꯪ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯐꯥꯔꯒ ꯄꯨꯔꯛꯀꯦꯔꯣ ꯏꯃꯥ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯤ ꯀꯌꯥ ꯐꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯏꯃꯥ ꯅꯪꯅ ꯆꯍꯤ 100 ꯍꯦꯟꯅ ꯑꯉꯥꯡꯗꯒꯤ ꯄꯨꯟꯁꯤ ꯂꯧꯊꯣꯛꯇꯅ ꯍꯤꯡꯂꯒ ꯂꯥꯛꯂꯕ ꯐꯥꯎꯕ ꯁꯤꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯅ ꯁꯤꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯨ ꯁꯤꯅꯤꯡꯗꯦꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯆꯍꯤ 130 ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯅꯁꯛꯇꯤ ꯆꯍꯤ 10ꯒꯤ ꯄꯥꯈꯪ ꯃꯥꯜꯂꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯁꯨ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯃꯍꯩꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯃꯃꯥ ꯑꯩꯕꯨꯅ ꯁꯤꯍꯟꯅꯤꯡꯂꯤꯕꯅꯤꯅꯦ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯅꯠꯇꯦ ꯑꯄꯪꯕ ꯏꯄꯨ ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ ꯊꯝꯕꯤꯔꯝꯕ ꯃꯍꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤꯅꯦ ꯍꯥꯏ ꯑꯄꯪ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯅꯃꯥ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯪ ꯄꯣꯛꯂꯝꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯅꯪꯅ ꯏꯂꯝꯗ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯐꯪꯒꯗ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥ ꯅꯍꯥ ꯑꯃꯨꯛ ꯑꯣꯏꯅꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯐꯥꯔꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯧꯔꯒ ꯏꯃꯥꯅꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯃꯥ ꯊꯦꯝꯂꯨꯒꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯃꯄꯥ ꯃꯄꯨ ꯐꯥꯎꯕ ꯑꯩꯅ ꯊꯦꯝꯕꯗ ꯌꯥꯗꯕ ꯂꯩꯄꯣꯟꯇꯦꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯡꯁꯥꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯕꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯇꯨꯝꯗꯣꯔꯕ ꯖꯥꯠꯂꯣ ꯅꯤꯡꯊꯧ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯤꯌꯥꯝ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯊꯧ ꯈꯣꯡꯁꯥꯏꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯈꯣꯡꯁꯥꯏ ꯅꯃꯥꯁꯦ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯐꯥꯔꯒ ꯄꯨꯔꯛꯎꯅꯦ ꯑꯗꯨꯒ ꯃꯍꯩ ꯇꯧꯗꯨꯅ ꯏꯃꯥꯁꯦ ꯅꯍꯥ ꯑꯃꯨꯛꯇ ꯑꯣꯏꯍꯜꯂꯨꯅꯦ ꯏꯃꯥꯅꯕꯨ ꯅꯍꯥ ꯍꯦꯛ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯅꯃꯥ ꯑꯩꯒ ꯀꯅꯥꯃꯠꯇ ꯌꯥꯎꯗꯕꯤꯗ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯑꯗꯨꯒ ꯅꯃꯥ ꯑꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯆꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯈꯔ ꯈꯟꯒꯠꯂꯒ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯊꯥꯎꯅꯦ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯊꯥꯔꯕꯅꯤ ꯏꯃꯥ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯉꯛ ꯀꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥ ꯁꯣꯅꯨ ꯆꯨꯖꯥꯠꯂꯥ ꯃꯗꯨꯒꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯗꯨꯗꯤ ꯑꯗꯣ ꯏꯃꯥꯒꯤ ꯈꯣꯡꯁꯥꯏ ꯅꯃꯥ ꯅꯍꯥ ꯑꯣꯏꯍꯜꯂꯨ ꯏꯃꯥꯒ ꯎꯅꯗ꯭ꯔꯤꯈꯩ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯗꯣ ꯋꯥꯈꯜ ꯇꯥꯈꯤꯔꯣꯏ ꯈꯣꯡꯁꯥꯏ ꯌꯥꯝ ꯁꯥꯎꯅ ꯏꯃꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯆꯣꯞꯄ ꯅꯤꯡꯊꯧꯗꯨ ꯅꯠꯇꯤꯌꯦ ꯍꯥꯏꯁꯤꯅꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯍꯣꯃꯣꯔꯅꯤ ꯍꯦ ꯅꯪꯕꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯐꯨꯔꯨꯞꯄꯨ ꯀꯟꯕ ꯄꯥꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯊꯣꯛꯄ ꯅꯤꯡꯊꯧꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯦꯜꯍꯧꯃꯤꯗꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯏꯔꯣꯜ ꯏꯌꯦꯛ ꯐꯥꯎꯕ ꯂꯩꯖꯗꯕ ꯑꯩꯈꯣꯏꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯜꯂꯕꯨꯗꯤ ꯑꯗꯨꯒ ꯅꯣꯏꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣꯅꯦꯍꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯣ ꯍꯥꯟꯅ ꯍꯦꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯗꯃꯥꯗ ꯍꯥꯠꯈ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ 100ꯒ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯐꯧꯍꯥꯝ ꯉꯥꯛꯇꯅꯤ ꯏꯃꯥ ꯅꯪꯗꯤ ꯐꯧꯍꯥꯝ ꯑꯣꯏꯒꯅꯨ ꯅꯣꯏꯅ ꯃꯤꯀꯤ ꯊꯤ ꯑꯣꯏꯔꯤꯈꯩ ꯌꯦꯛꯅꯕꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯈꯤꯅꯤ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯈꯪꯉꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯂꯩꯕꯥꯛ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯔꯛꯐꯝ ꯀꯔꯥꯏꯗꯒꯤꯅೋ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯦꯜꯂꯕꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯥꯠꯇꯅ ꯇꯥꯜꯂꯛꯀꯅꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯅꯠꯇꯅ
Nama ai phauba thengna duna la ibani. Akon bada masigi mabuk mapau phaba minung silaiba chaba thakpa su wataba. Sarasu inglasu leiba yamna nungaiba kanglei pak hairiba leiba kasi thengnabadagi aikhoi saruk yamba kanglup ki miyam ase chahi kaya chada nauda duna leiba phanglibani. Aduna noine lingjen chap manaduna leiba gasi yelhomi singse tumna hat kera tan thokhi gera ama tawraga leibak oidaba sukya yadabani. Adugi ngak sunatana aidi lamdam sigi sagin sangse ontok na hauzakre. Haigumdana yongchak irun babu chaning le eda aidi. Mamagi wasingduda macha khongsaidu wakhal munna khallaga. Aigi lanmisha tampakta leiriba aikhoi pumnama chingda loina karasi. Aduga numidang tampakta kumthaduna aikhoi oina lan horasi. Natrabadi aikhoi loina tumna shiba tare. Aduna aikhoi leiriba miyoi pumnamakta pawo se piko chalo. Lanmi amanamu. Iningthau aikhoi gi mi singdi hanadagi mathwai hingnanaba chingda loina chenkhanaduna leinakre. Aduga iningthau aikhoi ne leiriba sisu chingdani ne. Ha hoine mani ne aikhoi ne leiriba sisu chingdani ne. Adudi noi langi sem sadun leiru hai. Ai ngahak ta lai macha mata khoiram lakhige. Nangna lai khoiram dringai da imana naha oinanaba angang nupi macha khara hana pharaga pura khome. Aduga phattaba lai khoiram duna nupi macha sing adugi mangak kaktuna ne I thakene ma bo. Natragadi ima naha amuk kanu oiba phangdana siba tari haiwania. Ima ai hojik adugi matam nate. Imana naha oyelaga mahai tawraga nupa pharaga panglei leishindara hojikti egi mathong maram khangdaba ichelinau kayam yamle. Aduna hojik ichelinau sing aduna ai siba ngaiduna aigi mahut chinnaba sem saduna leiribasi. Imadi karimta khangnamoy uramoyne. Ai theng aigi thabak horuragi. Khongjai ni chitkhibaga mamadu phamung aduda law khongduna lehawi. Aduga khongsai su magi kada thongnau losinduna amaibe ipobidagi heihoba mahai amadi lahoba lairik sing adudagi phattaba mahai kaya lawthokduna aki balaitin kaya ama khoiramduna khongsai masada tamthiraba butki saklona malawrami. Aduga numit tariba phawba magi kada changyeng kaya amasu tawreduna numit hekta baga langi fizo setuna mamaida amuba phi amana khumduna magi kadagi chawraba sanglaba thangpak ama paiduna thoraklami. Khongjai ne mapana tholakpa matamdasu magi kanglup ki yamdaba miyam ama makutta thangten paiduna khongjai bu ngaiduna leirami. Adubu magi miyoi sing aduna khongjai gi akiba saklon tu hek ubaga miyam adu yamna kina. Aikhoi gi iningthau khongjai gi kadagi thoragliba nang kanano. Aduga aikhoi gi iningthau khongjai na karaida leikhrabage. Natraga bhutman manangna hatkhrabra. Khongjai na mamai khumliba du lawthoktuna. Hai apang basa. Ai asi noi gi iningthau khongjai du ni. Noi ai ani suba saklona si kibrane. Magi miyam aduna yamna ki iningthau singlen sanadagi su ehenaki. Adudi leibaga sida leiriba asingba yelhomi singase tumna hatura leibaga si aikhoi gi leibak othokla siro. Khongjai gi mi sing aduna madumangne aikhoi na paliba sisu iningthau aduga hanagi lingjal manadaba ani thokpa yelhomi sing amana phaba thabak ama tawbada yaukshinduna mateng pangnabagi muhut aigi nangi yamna khaiba achauba saningba kanglup yelhomi singse tumna hatlaba matung kanglei pa khaiba hek tabada matik mayai leiba leibak asigi maming asi lawthoklaga langshituna aikhoi tang oiba khongshai leipa khaina mingtholasi. Aduga kanglup macha singasi moro mepagumna methatuna aikhoi gi kanglup kakta oya leirisi ningtho. Tabada yamna nungai. Adubo noi hojiksu yamna pangli. Aduna noi yiknabagi makhuta hojiksu sikhini ko. Khongjai gi mi sing aduna karino iningtho na aikhoi hojiksu pangli sikhini na hariba wasiba. Hai apangsha
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯔꯕꯁꯨ ꯍꯥꯟꯅꯗꯧꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯌꯦꯠꯊꯠꯄ ꯄꯨꯟꯁꯤꯅꯧ ꯌꯥꯗꯅ ꯑꯅꯤ ꯄꯪꯊꯣꯛꯇ ꯊꯣꯛꯇꯨꯅ ꯏꯔꯥꯡ ꯄꯪꯍꯧꯗ ꯍꯧꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯃꯊꯧꯅꯥꯁꯨ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯑꯅꯤ ꯊꯣꯛꯄꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦꯅꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯝꯕ ꯑꯗꯨ ꯌꯥꯗꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯂꯣꯠꯂꯤꯕꯁꯦ ꯑꯗꯨꯕꯨ ꯀꯤꯒꯅꯨ ꯅꯣꯏꯒꯤ ꯅꯤꯡꯊꯧ ꯈꯣꯡꯁꯥꯏ ꯑꯩ ꯂꯩꯔꯤ ꯉꯥꯟꯈꯩ ꯑꯩꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯠꯄꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯌꯦꯛꯅꯕꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯃꯤ ꯀꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦꯅꯦ ꯈꯣꯡꯖꯥꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯈꯣꯡꯁꯥꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯈꯣꯡꯁꯥꯏꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯈꯣꯡꯁꯥꯏ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯂꯛꯑꯝꯃꯨꯅꯦꯍꯦ ꯈꯣꯡꯁꯥꯏ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥ ꯃꯃꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣ ꯏꯃꯥ ꯏꯁꯥꯗꯤ ꯕꯨꯠ ꯁꯥ ꯃꯥꯜꯂꯝꯂꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯌꯥꯎꯕ ꯐꯠꯇꯕ ꯃꯍꯩꯁꯤꯡꯗꯨꯕꯨ ꯏꯆꯥꯗ ꯂꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯃꯗꯨ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ ꯏꯃꯥꯅ ꯑꯩ ꯀꯧꯕꯒꯤ ꯃꯔꯝꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯏꯁꯥꯒꯤ ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯈꯣꯡꯁꯥꯏ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯧꯔꯝꯃꯨꯅꯦ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦꯅꯦ ꯈꯣꯡꯁꯥꯏ ꯌꯥꯝ ꯁꯥꯎꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯟꯅꯤꯡꯂꯕ ꯃꯥꯜꯂꯦꯗ ꯍꯅꯨꯕꯤ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯗꯨꯁꯨ ꯃꯃꯥꯗ ꯍꯥꯏ ꯅꯪꯅꯦ ꯅꯃꯥꯗꯨ ꯁꯤ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨꯀꯣ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯪꯅꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯖꯁꯅꯤꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯈꯣꯡꯁꯥꯏ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯊꯥꯡꯗꯣ ꯍꯥꯏꯒꯠꯀꯗꯨꯅꯦ ꯅꯪꯕꯣ ꯅꯆꯥꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯁꯤꯅꯅꯕ ꯍꯥꯏꯕ ꯉꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯄꯥ ꯃꯁꯛ ꯇꯥꯛꯄꯁꯨ ꯉꯝꯗꯕ ꯑꯣꯛꯇꯕꯤ ꯏꯃꯥ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯈꯣꯡꯁꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯄꯥꯛ ꯑꯗꯨ ꯃꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯪꯈꯥꯏ ꯇꯥꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯁꯥꯏ ꯃꯄꯥꯅ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯝꯄꯥꯛꯇ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯗ ꯂꯥꯟꯗꯥꯕ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯆꯤꯡꯅꯕ ꯃꯐꯝꯗ ꯊꯥꯗꯨꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯈꯣꯡꯁꯥꯏꯁꯤꯡꯗꯨꯕꯨ ꯍꯥꯠꯅꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯐꯝ ꯑꯃꯗ ꯂꯥꯟꯃꯤ ꯈꯔꯒ ꯈꯣꯡꯁꯥꯏꯕꯨ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯥꯟꯃꯤꯁꯥ ꯅꯨꯃꯤꯠ ꯅꯅꯥ ꯁꯤꯡꯅ ꯂꯩꯌꯨꯀꯣ ꯃꯤꯀꯨꯞ ꯑꯃ ꯂꯥꯏꯊꯣꯛꯂꯨꯕꯗ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏꯒꯗꯣ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯀꯪꯂꯨꯕꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯅꯗꯨꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯍꯟꯗꯨꯅ ꯌꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯇꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯧ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯠꯂꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡ ꯐꯤꯕꯝ ꯁꯣꯛꯅ ꯋꯥꯔꯝꯂꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯍꯟꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯕꯨ ꯀꯟꯅꯅꯕ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯄꯤꯔꯛꯄꯁꯤꯃꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯕ ꯄꯦꯜꯂꯕꯅꯤ ꯏꯅꯤꯡꯊꯧ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯦꯟꯖꯔꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯣꯏꯒꯨꯝꯕ ꯇꯨꯡꯒꯤ ꯈꯟꯗꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯅꯨꯄꯤ ꯆꯣꯞꯄ ꯅꯤꯡꯊꯧꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯤꯔꯅꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯗꯤ ꯍꯌꯦꯡꯒꯤ ꯈꯜꯂꯁꯤ ꯇꯧꯕꯇꯕꯨ ꯈꯣꯡꯖꯥꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯨꯊꯠꯁꯤ ꯃꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯁꯨꯡꯐꯪ ꯐꯪꯈꯤꯔꯣꯏ ꯑꯗꯨꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯣꯏꯁꯤꯗꯤ ꯇꯨꯝꯅ ꯑꯃ ꯐꯥꯎꯕ ꯆꯤꯊ ꯅꯥꯟꯊꯍꯟꯗꯅ ꯍꯥꯠꯀꯗꯕꯅꯤ ꯀꯥꯟꯅꯗꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯌꯦꯛꯅꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯒ ꯈꯣꯡꯁꯥꯏ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ
ꯂꯩꯔꯝ ꯊꯤꯗꯨꯅ ꯍꯦꯛꯇ ꯍꯥꯠꯂꯨꯔꯁꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯡꯁꯥꯏꯅ ꯑꯃꯥꯏꯕ ꯏꯕꯣꯕꯤꯗꯒꯤ ꯂꯧꯍꯧꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯁꯥꯏꯒ ꯆꯤꯡꯂꯦꯟ ꯁꯅꯥꯒꯗꯤ ꯃꯥꯏꯀꯩ ꯃꯥꯟꯅꯗꯕꯅ ꯊꯦꯡꯅꯔꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯡꯁꯥꯏꯅ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯈꯨꯠꯄꯨ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯅꯧ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯇꯨꯝꯅ ꯂꯣꯏꯅ ꯍꯥꯠꯂꯝꯒꯗꯕꯅꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯅꯤꯡꯊꯧ ꯑꯩꯈꯣꯏ 5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯨꯠꯄꯨ ꯑꯁꯤꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯩꯅ ꯁꯤꯡꯅ ꯀꯨꯝꯊꯧ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯁꯤ ꯇꯨꯝꯅ ꯍꯥꯠꯂꯝꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯣꯏꯅ ꯁꯣꯝꯗ ꯀꯨꯝꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯃꯔꯤꯁꯨꯕ ꯈꯨꯠꯄꯨ ꯅꯣꯏ ꯑꯅꯤꯅ ꯁꯣꯝꯗ ꯑꯃꯅ ꯁꯣꯝꯗ ꯑꯔꯣꯏꯕꯗ 5ꯁꯨꯕ ꯈꯨꯠꯄꯨ ꯅꯣꯏꯅ ꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯨꯝꯒꯗꯕꯅꯤ ꯍꯩꯅ ꯁꯤꯡꯅ ꯀꯨꯝꯃꯨ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒꯅꯦ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯀꯤꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯜꯂꯛꯂꯕ ꯇꯨ ꯎꯔꯦꯗ꯭ꯔꯥ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯄꯥꯛ ꯑꯁꯤ ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯇꯪꯈꯥꯏ ꯇꯥꯅ ꯌꯥꯜꯂꯒ ꯍꯥꯠꯄꯗꯧꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨ ꯈꯣꯡꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ 5 ꯊꯣꯛꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯁꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔꯒ ꯂꯩꯍꯧꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯥꯏꯗ ꯂꯩ ꯍꯥꯏꯅ ꯃꯍꯩ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡꯁꯥꯏꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯁꯤꯗ ꯑꯩꯅ ꯃꯍꯩ ꯇꯧꯗꯨꯅ ꯐꯅ ꯌꯦꯡꯂꯕꯁꯨ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯁꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯈꯣꯡꯁꯥꯏ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯖꯔꯁꯅꯨ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯄꯅꯤꯅꯦ ꯑꯗꯨꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯁꯤꯁꯨ ꯀꯩꯁꯨ ꯑꯐꯕ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦꯗꯅ ꯀꯔꯥꯏꯗꯒꯤꯁꯨ ꯐꯒꯅꯤ ꯃꯄꯥ ꯃꯄꯨꯗꯨꯗꯤ ꯑꯃꯠꯇꯁꯨ ꯐꯠꯇꯅ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯄꯥ ꯃꯄꯨ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯃꯔꯛꯇ ꯏ ꯁꯦꯡꯗꯕ ꯈꯔ ꯐꯠꯇꯕ ꯅꯤꯡꯊꯧ ꯌꯥꯎꯈꯤꯕ ꯈꯛꯇꯅꯤ ꯃꯔꯛꯇꯨꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯊꯧꯅꯥ ꯂꯩꯕ ꯌꯦꯛꯅꯕ ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕ ꯅꯤꯡꯊꯧ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯁꯤꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯀꯩ ꯅꯨꯡꯁꯥꯒꯨꯝꯅ ꯃꯄꯥꯡꯒꯟ ꯀꯟꯕ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯍꯥꯠꯄꯒꯨꯝꯅ ꯊꯤꯔꯒ ꯍꯥꯠꯂꯤꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯄꯨꯈ꯭ꯔꯤꯗꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯈꯣꯏꯁꯦ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯔꯒ ꯍꯥꯠꯄ ꯉꯝꯃꯤꯁꯤꯅꯤ ꯅꯤꯡꯊꯧ ꯈꯣꯡꯁꯥꯏ ꯁꯥꯎꯔꯞꯅ ꯅꯪꯅ ꯈꯣꯡꯁꯥꯏ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯗꯅ ꯍꯩꯄꯥ ꯁꯥꯔꯤꯕ ꯑꯗꯨꯕꯨ ꯅꯉꯛ ꯑꯗꯨ ꯀꯛꯊꯠꯂꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯑꯩ ꯂꯥꯜꯂꯦ ꯏꯅꯤꯡꯊꯧ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯌꯣ ꯃꯤꯅꯥꯏ ꯃꯆꯥꯁꯤꯗꯤ ꯃꯤꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯠꯂꯣꯅ ꯍꯧꯔꯤꯌꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯔꯤ ꯃꯈꯣꯜꯅꯣ ꯀꯔꯣꯝꯗꯒꯤꯅꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅꯤꯅꯦ ꯑꯗꯨꯁꯨ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯑꯄꯪꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯃꯛꯅꯤ ꯈꯣꯡꯁꯥꯏ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯇꯝꯊꯤꯅ ꯂꯥꯛꯅꯗꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯁꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧ ꯂꯥꯎ ꯈꯣꯡꯂꯤꯕ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯈꯣꯟ ꯃꯥꯜꯂꯤꯅꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯅꯅꯥꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯎꯅꯦ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ
ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯥꯃꯛ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯦ ꯂꯥꯟꯃꯤ ꯂꯥꯎ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯍꯥꯠꯂꯁꯤ ꯈꯣꯡꯁꯥꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯤꯡꯈꯣꯡꯗ ꯀꯨꯝꯊꯔꯛꯄꯗꯤ ꯈꯣꯡꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯡꯁꯥꯏ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯗꯨꯒ ꯊꯥꯡꯄꯥꯛꯇꯨꯒ ꯄꯥꯏꯔꯒ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯣꯡꯖꯥꯏꯒꯤ ꯊꯥꯖꯗꯕ ꯐꯤꯕꯝ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯑꯀꯤꯕ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯨꯡꯍꯟꯗꯨꯅ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯈꯣꯡꯁꯥꯏꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯂꯒ ꯈꯣꯡꯁꯥꯏꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯂꯣꯏꯅ ꯊꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯕ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯣꯡꯁꯥꯏꯅ ꯊꯤꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯁꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯈꯣꯡꯁꯥꯏ ꯃꯅꯥꯏ ꯑꯃ ꯑꯅꯤꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯁꯥꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯩ ꯇꯨꯝꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯕꯇ ꯅꯠꯇꯅ ꯈꯣꯡꯁꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯡꯁꯥꯏ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯈꯣꯡꯁꯥꯏꯅ ꯑꯁꯥꯎꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯕ ꯑꯗꯨ ꯇꯝꯄꯥꯛꯇꯁꯨ ꯍꯧꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇꯁꯨ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯡꯁꯥꯏꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯀꯟꯅ ꯆꯤꯡꯈꯣꯡꯗ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯂꯥꯎꯔꯝꯃꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯤꯡꯈꯣꯡꯗ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯂꯥꯎꯕ ꯑꯗꯨ ꯆꯤꯡꯃꯥꯏ ꯊꯟꯅ ꯅꯤꯜꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯡꯁꯥꯏꯅ ꯆꯤꯡꯗꯣꯟꯗꯒꯤ ꯂꯥꯎꯊꯔꯛꯂꯝꯃꯤ ꯊꯧꯅꯥ ꯂꯩꯕ ꯁꯥꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦꯍꯦ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯔꯒ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧ ꯅꯪꯕꯨ ꯍꯥꯠꯄ ꯅꯤꯡꯊꯧ ꯈꯣꯡꯁꯥꯏ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯕꯅꯤꯍꯦ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯅꯪꯒꯨꯝꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯔꯣꯠ ꯅꯪꯅꯁꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯩꯕꯨ ꯍꯥꯠꯄ ꯀꯨꯝꯊꯔꯛꯅꯤ ꯍꯥꯏꯕ ꯍꯥꯏ ꯋꯥꯅꯕꯅꯤ ꯀꯨꯝꯊꯔꯛꯀꯅꯨ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯩ ꯀꯥꯔꯛꯀꯦ ꯑꯗꯨꯒ ꯆꯤꯡꯂꯣꯟ ꯑꯗꯨꯗ ꯅꯪꯒ ꯀꯛꯇꯨꯅ ꯋꯥꯡꯂꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯅꯀꯣꯛ ꯑꯗꯨ ꯊꯦꯠꯀꯦ ꯍꯩ ꯈꯣꯡꯁꯥꯏꯅ 이야, ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅꯁꯨ ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯉꯝꯂꯕꯗꯤ ꯀꯥꯔꯛꯎꯅꯦ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯔꯒ ꯇꯝꯄꯥꯛ ꯇꯝꯅ ꯅꯁꯥꯗꯣ ꯀꯥꯎꯊꯈꯤꯒꯦ ꯂꯥꯎ ꯉꯝꯂꯕꯗꯤ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯛꯎꯅꯦ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯀꯤꯗꯨꯅ ꯆꯦꯜꯂꯝꯒꯅꯨ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯃꯣꯠꯄ ꯈꯣꯡꯁꯥꯏ ꯑꯩ ꯀꯥꯔꯛꯂꯕꯅꯤ ꯆꯦꯜꯂꯝꯒꯅꯤꯀꯣ ꯅꯝꯊꯤꯕ ꯈꯣꯡꯁꯥꯏ ꯅꯪ ꯉꯁꯤꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯆꯦ ꯅꯆꯜ ꯄꯪꯂꯧ ꯂꯧꯁꯤꯟꯅꯔꯒ ꯌꯦꯟ ꯉꯥꯅꯨꯒꯨꯝꯅ ꯑꯉꯥꯡ ꯆꯦꯟꯕ ꯉꯝꯕ ꯅꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯤꯔꯒꯦ ꯍꯩ ꯑꯩ ꯆꯦꯜꯂꯣꯏꯅꯦ ꯅꯪꯕꯨ ꯏꯈꯨꯠ ꯄꯦꯅ 이kheng tana hatnanaba sem sadunu ngaayuna leirabani ngasidi nang hana hatlaga nangi miyam asibu tumna amuk hatuna nangi leibak naramda mase khongjai aigi oithoke lao la nang bungai hatnanaba Chinglen sanana asawba masa phataba ngamdraduna khongsai hatba chingadugi maton tamna karatlam aduga chingkhongdana khoi saunaraba leibak miyam huptuna ningthau chinglen sanagi ya thangai dun leiram duga khongsaina chingdon adada laison tinson sonduna magi mapangal haptuna thangi maya phengduna chinglen sana bu ngai dun leiram mikup kharagi matungdadi chinglen sana khongsaina leiriba chingdol adu yoroktuna chinglen sana ka khongsai ka thengnaram chinglen sanana Tidunu leiraba nasakaduda nang hena amuk shaktini libado Chinglen sana aina kini haina khanbra khongsai iya kaya da mi ustribana adusu ningthau soinaw nangumana apungba ningthau nangdi aigi wahai gi langa thuduna wanglaba singa sikaraklaga napangal khara yaujaba du loina wahanduna sonta halaba natro Hojikti khongsai egi khutta sinaba sem saron he Chinglen sanana Umangi ningthau nongsanabo waramgani aina khaliba labukki uchi nangna kari khangadoribano adugi saruk semsa nangak adu kaktuna aigi tampakta lehoriba miyamna sina unanaba chingdola sida nakok ado thelage he
ꯑꯗꯨꯗꯤ ꯂꯥꯎ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯇꯝꯄꯥꯛ ꯇꯝꯅ ꯀꯥꯎꯊꯗꯨꯅ ꯈꯣꯡꯁꯥꯏ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯦꯛ ꯈꯪꯍꯜꯂꯒꯦ ꯍꯩ ꯑꯁꯨꯝꯅ ꯈꯣꯡꯁꯥꯏꯒ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯃꯈꯨꯠꯇ ꯊꯥꯡ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯃꯅ ꯑꯃ ꯍꯥꯠꯅꯅꯕ ꯊꯥꯡ ꯑꯅꯤ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯌꯥꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤꯒꯤ ꯊꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯇꯥꯅꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯂꯥꯛꯆꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯈꯣꯡꯁꯥꯏꯅ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨꯗ ꯃꯍꯩ ꯁꯣꯟꯗꯨꯅ ꯊꯥꯡꯄꯥꯛ ꯑꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯁꯅꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯁꯥꯏꯒꯤ ꯃꯍꯩꯅ ꯍꯦꯟꯈꯤꯕꯅ ꯈꯣꯡꯁꯥꯏꯒꯤ ꯃꯈꯨꯠꯇ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯡꯁꯥꯏꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯈꯣꯡꯁꯥꯏꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯔꯤꯕ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯤꯗꯨꯅ ꯀꯞꯄ ꯃꯤ ꯌꯥꯎꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯈꯣꯡꯁꯥꯏꯒꯤ ꯃꯩ ꯆꯥꯛꯂꯕ ꯊꯥꯡꯄꯥꯛꯇꯒꯤ ꯁꯔꯤꯠ ꯁꯔꯥꯠ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯒꯠꯇꯨꯅ ꯃꯤꯠ ꯅꯥꯁꯤꯡꯅ ꯆꯣꯡ ꯐꯟ ꯇꯧꯗꯨꯅ ꯈꯣꯡꯁꯥꯏꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯊꯠꯂꯝꯃꯤ ꯃꯗꯨꯗ ꯈꯣꯡꯁꯥꯏ ꯑꯇꯠꯄ ꯃꯈꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ 이야, 수는뜨고 닝터우 자능내서 콩사에기 콩나무 깎아먹고 와또 나수나 그랬고 어나버 강부터 무콩사이 깎바 호부등 아리비니 허직 마탕 깎락히거니 이야 아묵 정실락비니 나이코니 찍는잖아 꺼리기 나이봐 학자한테게 아무엇봐 파트버 버착가만 럭톡버버 ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯈꯣꯡꯁꯥꯏꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯨꯛ ꯀꯛꯊꯠꯂꯝꯃꯤ ꯃꯗꯨꯗ ꯈꯣꯡꯁꯥꯏꯅ ꯅꯥꯃꯟꯈꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨ ꯆꯤꯡꯈꯣꯡꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯎꯕꯗ ꯈꯣꯡꯁꯥꯏꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯍꯤꯡꯍꯧꯕ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯆꯤꯡꯈꯣꯡ ꯌꯧꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯁꯥꯏꯁꯨ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯄꯗꯨꯅ ꯑꯔꯣꯏꯕꯗ ꯈꯣꯡꯁꯥꯏꯒꯤ ꯃꯀꯣꯛꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ ꯃꯀꯣꯛ ꯈꯛꯇ ꯉꯥꯏꯍꯧꯔꯕ ꯈꯣꯡꯁꯥꯏꯒꯤ ꯃꯀꯣꯛ ꯑꯗꯨ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯌꯨꯡꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯤꯡꯈꯣꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯤꯡꯈꯣꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯤꯡꯂꯦꯟ ꯍꯧꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯦꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯀꯪꯂꯩꯄꯥꯛꯇ ꯈꯣꯡꯁꯥꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ